Manipur dagi Assam gi Karbi Anglong Da Lanjellakpa Kuki lising amarom halankhina bagi thorang paikhatpa hokhrei. Kuki sing asi region asida Khunda Leitaba Yaroi Haina Karbi Anglong Autonomous Council KAAC na Laothokkhre. Hiramasiga mari leinana KAAC gi Chief Executive Member Tuliram Ronghang hai Karbi Anglong District ta Manipur dagi Lanjellakpa imung chamanga rongi Kuki mitop lising amarom leiri. Lanjellaklaga leiriba Kuki lising amarom asigi matangda Karbi Students Union amadi Kuki Village Chief singi oiba mifam ama tha asigi kunipanda pangthokani mifam aduda makoi sing ningthina halan kinaba khangan gani makoi tribal ni haiba khangi adubu makoi mafam asida Khunda Leitaba Yaroi district asi semkiba matam amadi matam kuina permanent resident oina leiraba sing khaktada land rights ki khudong chaba asi pigani district asigi mapaldagi maru oina Manipur dagi lakpa mitop singda lampiba Yaroi Haina makna makata ki Panbe abadi Karbi Anglong amadi West Karbi Anglong asi 6th schedule gi makhada Autonomous Council na govern tawani district ani asida khwaidagi masing yamna khundariba tribal furup asi Karbi singni Kuki sing su Singhasan Hills region da khundari district asida lamgi wahogda kumja lising amaga chamapan marifut tara amadi kumja lising ani gi matamda Karbi amasung Kuki ani gi marakta ungkhatnaba thodokya thokpa laikhrabani conflict asi henna chawthoraktuna kanglup ani asigi tongan tongan ba khulai paiba group sing semnaduna akan ba muknaba thoktuna mioi chamagi mathakta sikhrabani